टेंगनौपल डिस्ट्रिक्ट की मनुंग तनबा मोरे दा थोकहानिंगदाबा थौदोक क्या थोकलाकपादागी डिस्ट्रिक्ट एडमिनिस्ट्रेशन टेंगनौपल डिस्ट्रिक्ट न अक्टोबर 19 दगी CRPC की धारा 194 की मखा दा थमखिबा कर्फ्यू ngasi ayuk pung 8 dagi 10 phauba pung 3 komthokhre MOREH ASSAM rifles camp mamang da ahing yareklamba kuki nupi singsu mayum da hanjinnakhre Presna phangba paumagi matung ina ngarang district Tengnopal Krishna Kumar DIG range 2 Zogasandra Haubizam 26 sector Assam Rifles ke Brigadier Betpal SP Tengnopal Lalmio L 20 Assam Rifles MOREH Gishio Kuki CSO leader amadi nupi sing yauna MOREH da pangthokiba mifam amada yasenaba purakpadagi kuki nupi sing adu mayum da hankhibani hairi nakalamaramda Houzik MOREH town da tangdu laitaba hanjilaknaba security force tingi maikai MOREH amadi Myanmar gi lonaba mafam sing da ehenba central force sing deploy tawduna logi wangwada border crossing tawraktanaba mikupna humsing na yengsilli MOREH da houzik thoklaba irang asna maram oiraga Myanmar army na su MOREH ga taineba mafam sing da Myanmar macha sing chatok chasin tawba yahan khidre haina pawas na makhatari